ꯑꯩꯈꯣꯏꯅ ꯒ꯭ꯂꯣꯕꯜ ꯁꯨꯄꯔꯄꯥꯋꯔꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕ ꯃꯇꯝꯗ ꯑꯃꯦꯔꯤꯀꯥ, ꯆꯥꯏꯅꯥ ꯅꯠꯇ꯭ꯔꯒ ꯔꯁꯤꯌꯥꯒꯨꯝꯕ ꯃꯤꯂꯤꯇꯔꯤ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯂꯩꯕꯥꯛꯁꯤꯡꯁꯤꯕꯨꯅꯤ ꯍꯥꯏꯅ ꯍꯦꯛ ꯈꯟꯅꯩ꯫ ꯑꯗꯨꯕꯨ ꯁꯛꯇꯤ ꯄꯥꯡꯒꯜ ꯍꯥꯏꯕꯁꯤ ꯈꯨꯠꯂꯥꯏ ꯂꯥꯟꯃꯤ ꯂꯟ ꯊꯨꯝ ꯈꯛꯀꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯗꯣꯝ ꯍꯥꯟꯅ ꯈꯪꯕꯤꯈ꯭ꯔꯕ꯭ꯔꯥ? ꯑꯩꯈꯣꯏꯅꯗꯤ ꯇꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯃꯁꯛ ꯃꯑꯣꯡ ꯁꯦꯝꯕꯤꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯕ ꯑꯇꯣꯞꯄ ꯄꯥꯋꯔ ꯃꯈꯜ ꯀꯜꯆꯔꯦꯜ ꯄꯥꯋꯔ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯦ꯫ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯅꯥꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯃꯤꯠꯌꯦꯡꯗꯒꯤ ꯍꯧꯔꯒ ꯒ꯭ꯂꯣꯕal ꯇ꯭ꯔꯦꯟ ꯀꯌꯥ ꯃꯥꯂꯦꯝꯒꯤ ꯐꯝꯄꯥꯛꯇ ꯂꯩꯕꯥꯛ ꯑꯃꯅ ꯀꯔꯝ ꯁꯛꯇꯥꯛꯆꯩ ꯍꯥꯏꯕ ꯂꯦꯞꯄꯤꯕ ꯉꯝꯃꯤ꯫ ꯑꯗꯨꯒꯨꯝꯕ ꯀꯜꯆꯔꯒꯤ ꯁꯛꯇꯤꯅ ꯃꯥꯂꯦꯝ ꯄꯨꯝꯕ ꯁꯦꯒꯥꯛ ꯀꯥꯏꯅ ꯃꯃꯤꯡ ꯆꯠꯍꯜꯂꯤꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯒ꯭ꯂꯣꯕal ꯐꯦꯅꯣꯃꯦꯅꯟ ꯑꯁꯤꯕꯨ ꯍꯥꯜꯂꯤꯎ ꯍꯥꯏꯅ ꯈꯪꯅꯩ꯫ ꯍꯥꯜꯂꯤꯎ ꯍꯥꯏꯔꯤꯕ ꯆꯥꯏꯅꯤꯁ ꯋꯥꯍꯩꯁꯤꯅ ꯑꯃꯨꯛ ꯀꯣꯔꯤꯌꯟ ꯋꯦꯚ ꯍꯥꯏꯕꯅꯤ꯫ ꯀꯦ-ꯄꯣꯞ, ꯀꯦ-ꯗ꯭ꯔꯃꯥꯗꯒꯤ ꯍꯧꯔꯒ ꯀꯣꯔꯤꯌꯟ ꯑꯆꯥ-ꯑꯊꯛ, ꯑꯣꯟꯂꯥꯏꯟ ꯒꯦꯝꯁ, ꯀꯣꯔꯤꯌꯟ ꯐꯦꯁꯟ, ꯕ꯭ꯌꯨꯇꯤ ꯄ꯭ꯔꯗꯛ ꯑꯃꯗꯤ ꯀꯣꯔꯤꯌꯟ ꯁꯤꯅꯦꯃꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝꯅ ꯄꯥꯝꯅꯩ꯫ ꯃꯁꯥꯒꯤ ꯄꯣꯄꯨꯂꯔ ꯀꯜꯆꯔꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯖꯗꯨꯅ ꯀꯜꯆꯔꯦꯜ ꯂꯤꯗꯔ ꯑꯃ ꯑꯣꯏꯅꯕꯒꯤ ꯑꯆꯦꯠꯄ ꯄꯥꯟꯗꯝ ꯊꯝꯂꯤꯕ ꯂꯩꯕꯥꯛ ꯈꯔꯒꯤ ꯃꯅꯨꯡꯗ ꯁꯥꯎꯊ ꯀꯣꯔꯤꯌꯥꯁꯤꯁꯨ ꯆꯜꯂꯤꯕꯅꯤ꯫ ꯅꯝꯐꯨ ꯁꯥꯐꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯂꯥꯟꯃꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯕꯨ ꯀꯜꯆꯔꯅ ꯈꯨꯗꯨꯝ ꯆꯟꯕ ꯅꯠꯇ꯭ꯔꯒꯅ ꯏꯟꯐ꯭ꯂꯨꯑꯦꯟꯁ ꯇꯧꯕ ꯑꯁꯤꯕꯨ ꯁꯣꯐ്റ്റ് ꯄꯥꯋꯔ ꯍꯥꯏꯅ ꯈꯪꯅꯩ꯫ ꯁꯣꯐ്റ്റ് ꯄꯥꯋꯔꯒꯤ ꯈꯨꯗꯝ ꯈꯔ ꯍꯥꯏꯔꯕꯗ ꯌꯨ.ꯑꯦꯁ.ꯅ ꯃꯈꯣꯏꯒꯤ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤꯁ, ꯃꯈꯣꯏꯒꯤ ꯀꯣꯀꯥ-ꯀꯣꯂꯥꯕꯨ ꯃꯌꯥꯝꯗ ꯄꯥꯝꯍꯜꯂꯤꯕ, ꯁꯦꯜ ꯂꯩꯕ ꯂꯩꯇꯕ ꯑꯥꯏꯐꯣꯟ ꯑꯃꯗꯤ ꯄꯥꯏꯗꯕ ꯌꯥꯗꯦ ꯈꯜꯍꯜꯂꯤꯕ ꯑꯁꯤꯅꯤ꯫ ꯀꯣꯔꯤꯌꯟ ꯋꯦꯚꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯆꯥꯏꯅꯥ, ꯖꯄꯥꯟ ꯑꯃꯗꯤ ꯈꯥ ꯅꯣꯡꯄꯣꯛ ꯊꯪꯕ ꯑꯦꯁꯤꯌꯥꯟ ꯂꯩꯕꯥꯛꯁꯤꯡꯗ ꯁꯟꯗꯣꯛꯄ ꯍꯧꯔꯛꯈꯤ꯫ 1999ꯗꯒꯤ ꯍꯧꯔꯒ ꯀꯣꯔꯤꯌꯟ ꯋꯦꯚꯁꯤꯅ ꯑꯦꯁꯤꯌꯥ ꯃꯍꯥꯗꯦꯁꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯀꯜꯆꯔꯦꯜ ꯐꯦꯅꯣꯃꯦꯅꯟ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯥꯜꯂꯤꯎꯅ ꯃꯔꯝ ꯑꯣꯏꯗꯨꯅ 2024 ꯍꯥꯏꯔꯤꯕ ꯆꯍꯤꯁꯤꯗ $14 ꯕꯤꯂꯤꯌꯟ ꯀꯣꯔꯤꯌꯟ ꯏꯀꯣꯅꯣꯃꯤꯗ ꯍꯦꯟꯒꯠꯍꯟꯈꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ 1965ꯇꯗꯤ ꯑꯐ꯭ꯔꯤꯀꯥꯒꯤ ꯘꯥꯅꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯗꯒꯤ ꯐꯥꯎ ꯂꯥꯏꯔꯖꯔꯝꯕ ꯇꯥꯔꯒꯁꯨ ꯉꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯀꯣꯅꯣꯃꯤ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ 18 ꯁꯨꯕ ꯄꯣꯖꯤꯁꯟ ꯀꯟꯕ ꯉꯝꯂꯦ꯫ ꯍꯥꯜꯂꯤꯎꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯧꯔꯛꯈꯤꯒꯦꯗꯨꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ꯫ 1999ꯒꯤ ꯍꯣꯂꯤꯋꯨꯗ ꯁ꯭ꯇꯥꯏꯜꯗ ꯄꯨꯊꯣꯛꯈꯤꯕ ꯁ꯭ꯋꯤꯔꯤ ꯍꯥꯏꯔꯤꯕ ꯀꯣꯔꯤꯌꯟ ꯁ꯭ꯄꯥꯏ ꯃꯨꯚꯤ ꯑꯁꯤ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯏ ꯄꯥꯛꯈꯤ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯍꯤꯟꯗꯤ ꯐꯤꯜꯝ ꯀꯥꯞꯄ ꯎꯠꯄ ꯑꯊꯤꯡꯕ ꯊꯝꯈꯤꯕꯗꯒꯤ ꯀꯣꯔꯤꯌꯟ ꯃꯨꯚꯤꯁ ꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅ ꯌꯦꯡꯅꯈꯤꯕ ꯃꯨꯚꯤꯁ ꯑꯃ ꯑꯅꯤ ꯍꯥꯏꯔꯒꯗꯤ ꯗ ꯀ꯭ꯂꯥꯁꯤꯛ ꯃꯥꯏ ꯁꯦꯁꯤ ꯒꯔꯜ, ꯗ꯭ꯔꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯒꯅ ꯐꯨꯜ ꯍꯥꯎꯁ, ꯑꯣꯇꯝ ꯏꯟ ꯃꯥꯏ ꯍꯥꯔꯠ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯍꯥꯜꯂꯤꯎꯁꯤ ꯃꯊꯟꯇ ꯃꯔꯅꯥꯏ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯣꯛꯂꯛꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯍꯥꯜꯂꯤꯎꯕꯨ ꯑꯆꯧꯕ ꯀꯜꯆꯔꯦꯜ ꯐꯦꯅꯣꯃꯦꯅꯟ ꯑꯃ ꯑꯣꯏꯍꯜꯂꯛꯈꯤꯕ ꯐꯦꯛꯇꯔꯁꯤꯡ ꯑꯁꯤ 5 ꯊꯣꯛꯅ ꯅꯩꯅꯕ ꯌꯥꯏ꯫ ꯑꯍꯥꯟꯕꯗ, ꯑꯊꯤꯡꯕ ꯊꯝꯕꯤꯔꯝꯕ ꯀꯌా ꯑꯃ ꯂꯧꯊꯣꯛꯈꯤꯕꯅ ꯀꯣꯔꯤꯌꯟ ꯋꯦꯚ ꯂꯥꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯆꯥꯎꯅ ꯑꯣꯏꯔꯛꯈꯤ꯫ ꯗꯤꯛꯇꯦꯇꯔ ꯅꯠꯇ꯭ꯔꯒꯅ ꯃꯤꯂꯤꯇꯔꯤꯅ ꯄꯥꯜꯂꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤꯉꯩ ꯂꯩꯉꯥꯛꯅ ꯌꯥꯗꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯐꯤꯜꯝ ꯄꯨꯊꯣꯛꯄ ꯌꯥꯔꯝꯗꯦ꯫ ꯁꯦꯟꯁꯔꯁꯤꯞ ꯌꯥꯝꯅ ꯀꯟꯕ ꯃꯔꯝꯅ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯍꯩꯖ ꯁꯤꯡꯖꯕ, ꯂꯩꯖꯕ ꯀ꯭ꯔꯤꯌꯦꯇꯤꯚꯤꯇꯤ ꯄꯨꯝꯅꯃꯛ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯃꯄꯥꯟ ꯂꯝꯒꯤ, ꯃꯔꯨꯑꯣꯏꯅ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯀꯤ ꯐꯤꯜꯝ, ꯏꯁꯩ ꯅꯣꯡꯃꯥꯏꯅꯆꯤꯡꯕ ꯇꯥꯕ ꯌꯦꯡꯕꯁꯨ ꯌꯥꯍꯜꯂꯝꯗꯦ꯫ 1988 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤ ꯂꯣꯀꯦꯜ ꯊꯤꯌꯦꯇꯔꯁꯤꯡꯗ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤꯁ ꯀꯌꯥ ꯑꯃ ꯎꯠꯄ ꯌꯥꯍꯜꯂꯛꯄꯗꯒꯤꯗꯤ ꯁꯥꯎꯊ ꯀꯣꯔꯤꯌꯟ ꯃꯤꯗꯤꯌꯥ ꯏꯟꯗꯁꯇ꯭ꯔꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯆꯍꯤꯁꯤꯃꯛꯇꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯄ ꯊꯤꯡꯂꯝꯕꯗꯨ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯀꯣꯔꯤꯌꯟ ꯅꯍꯥ ꯀꯌా ꯑꯃ ꯃꯍꯩ-ꯃꯁꯤꯡ ꯑꯃꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗꯃꯛ ꯃꯤꯔꯩꯕꯥꯛ, ꯃꯔꯨꯑꯣꯏꯅ ꯌꯨꯔꯣꯞ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯗ ꯆꯠꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯑꯅꯧꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯃꯗꯤ ꯑꯅꯧꯕ ꯀꯜꯆꯔꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯧꯕ ꯋꯥꯈꯜ ꯃꯤꯠꯌꯦꯡ, ꯑꯅꯧꯕ ꯀꯔꯕꯥꯔꯒꯤ ꯋꯥꯈꯜꯂꯣꯟ, ꯑꯥꯔꯠ, ꯁꯤꯅꯦꯃꯥ ꯑꯃꯗꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯅꯧꯕ ꯁ꯭ꯇꯥꯏꯜ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯍꯜꯂꯛꯈꯤ꯫ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝ-ꯄꯥꯝꯗ ꯃꯨꯟꯅ ꯈꯪꯂꯕ ꯍꯩ-ꯁꯤꯡꯂꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯁꯤꯅ ꯀꯣꯔꯤꯌꯥꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯀꯌా ꯑꯃ ꯃꯁꯥꯅ ꯁꯦꯝꯖꯕ ꯑꯃꯗꯤ ꯊꯤꯕꯁꯨ ꯍꯧꯔꯛꯈꯤ꯫ ꯑꯅꯤꯁꯨꯕꯗ, ꯀꯣꯔꯤꯌꯟ ꯆꯦꯕꯣꯜꯁꯤꯡꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯑꯍꯣꯡꯕ ꯑꯃꯗꯤ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄ ꯀꯌా ꯑꯃ ꯄꯨꯔꯛꯈꯤꯕ꯫ ꯆꯦꯕꯣꯜ ꯍꯥꯏꯔꯤꯕꯁꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯂꯩꯕ ꯃꯤ ꯑꯃꯈꯛ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯅ ꯄꯨꯂꯞ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯃꯗꯤ ꯈꯦꯠꯅꯔꯕ ꯏꯟꯗꯁꯇ꯭ꯔꯤꯁ ꯀꯌꯥꯃꯔꯨꯝ ꯑꯃ ꯄꯨꯟꯁꯤꯟꯅꯗꯨꯅ ꯁꯦꯝꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯀꯣꯡꯒ꯭ꯂꯣꯃꯦꯔꯦꯠ ꯑꯗꯨꯕꯨꯅꯤ꯫ 1997-98 ꯁ꯭ꯋꯥꯏꯗ ꯊꯣꯛꯈꯤꯕ ꯑꯦꯁꯤꯌꯟ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯁꯤꯌꯥꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯊꯣꯛꯈꯤꯕꯒꯨꯝ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤꯁꯨ ꯃꯁꯛ ꯑꯃꯗꯤ ꯃꯤꯡꯆꯠ ꯊꯤꯍꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯀꯝꯄꯅꯤꯁꯤꯡꯅ ꯊꯥꯗꯔꯛꯑꯝꯕ ꯁꯦꯜ ꯍꯟꯊꯔꯛꯇꯨꯅ ꯐꯣꯔꯦꯟ ꯗꯥꯏꯔꯦꯛ ꯏꯟꯚꯦꯁꯠꯃꯦꯟꯠꯁꯨ ꯃꯈꯥ ꯌꯧꯅ ꯍꯥꯏꯊꯈꯤ꯫ ꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯇꯨꯔꯤꯖꯝꯒꯤ ꯁꯦꯛꯇꯔꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯈꯤ꯫
Financial crisis asina maram oiduna chebol singna thabak tawbagi mawng asida ahongba kaya ama puraknabagi maram amasu oirakhi. Khena ba industries kaya ama supai paisin lambado makhoina khwaidagi haija singjaba core area sing khaktada mai onsinabagi damak atopa business unit sing aduda apikpa company kaya ama khong thangjin jaraknaba khudong chaba pithok piramme. Image fagalakpana maram oiduna malem pumbana Korea da interest ulakpa amade thajaba thamlakpana chauna kana zariba company ama hairagade Samsung hairiba company asine. Ahum suba maram Censorship law kaya muthatkhiba Korean censorship law asina controversial oi haidana longnaba topic kaya amabu athingba thambiramme. Masina maram oiduna art ka mari leinaba lamda thabak tawriba singi creativity fudok handana aduki matik laksinduna thambiramme. 1996 ta artist sing na khut thanabagi damak anoba topic kaya ama fanglakhe. Masina maram oiduna anoba fazaraba hana amukta utkhidriba makhalgi wakhalon anoba idea kaya ama cinema amadi music ki khuthangda tari yengliba bhabok singda yohanba ngamlakhe. Mari suba maram Korea gi mangjil thariba company sing asina makhoi gi branding bu yamna maru oina loba makhoi gi pothok singi quality fagathanba design fazahlakpa marketing fazana tawduna malem pumba khangnaraba global brand ama ohelaknaba thawai yauna hotnarakpa asine. Hojik Korean brand singna Japanese brand singda tawribase Japanese brand singna American brand singda 1960s amadi 70s ta tawkhiba adumakne. Matam kharagi mamangdade Japanese electronics pu mayamna yam pamnaramme. Adubu hojiki matamdade Korean brand singsi oina kanna sizina khalakle. Inter brand na fongba best global brand 2024 ki list ta Samsung na manga subada lay. Hanadi ahongba quality leitaba pot puthok charamba tarabasu LG hariba asi maming leraba brand ama oire. Korea gi ake amawgi pothok singsu asuki matik pamna sijinai. Manga suba maram lengakna chawna support tawbiba Hyundai car 1.5 million yon babude Hollywood movie Jurassic Park na tankhiba sendongduna hena chawi haiba asi 1994 da fongkhiba government report amada sengna palle. Korea gi lengakna faraba internet infrastructure da aduki matik sel thadaduna Korean singbu atopa leba ki mi singa e paw phautok phaujin gi lamda khudong chana sinbiramme. Government ki budget tasu $5.3 billion hariba chawrba senfam sithadaduna cultural export tagi senmilon chokhan hannaba hotnare. Korea bu henna saktak chanabagi damakta cultural festivals kaya ama pangthokpa lam koiba lakpa singi movie drama amade music video singda yaukhiba fazaraba shooting location singda koirunabagi damak akhannaba package kaya fanghanbire. Hojik panjakhriba maram sing asina hojikti South Korean movie sing asisu Hollywood ki thakta yorakpa ngamle haibagi khwaidagi chawba khudam ama hairagade Parasite movie asi English lon nataba film amana ihan hanba oina Oscar gi best picture amade atopa Academy Award ahumga su fanglakhiba asine. K-pop na kapkhalakpagi yamna chawba maram se social media maru oina YouTube na ohalle. The Beatles na 1968 ta thangna na puthokhiba album manga na Billboard 200 ki number 1 spot ta lengdana lehenbagi record tu K-pop band BTS na thugaiba ngamkhi. BTS ki Dynamite hariba isai asina Korean economy da $1.7 billion henkat hankhe amadi mi lishing nipan busu thabak pikhe. COVID laichet manungda Korean wave na maram oiduna Netflix kumba achauba streaming company sigi sendong chaw na henkat hanbikhe. K-pop fans sing na activism lomda onsinduna afaba thabak kaya amasu paikhat minare. Ngasigi wahang karamba K-pop isai na ihan hanba oina YouTube ta 1 billion views yokhibage haibiramo.